Leingak Chathariba Aranba Thabak Thouong kaya Asina Leibak Asi Kang-Khong Chaihalle Haina MANIPUR PRADESH Congress Committee MPCC ki General Secretary Dr. S. MANAOTON MARAL SHIRAKLI Wafum asi Imphal West Chugi District Congress Committee na silaga pangthokiba chatrong ki gunj thoronga mari leina pangthokiba paugi mifam amada mahakna phongdokhibani Mayang Imphal Block Congress Committee ki office to pangthokpa paugi mifam aduda mahakna hai Manipur amadi India ani asi awonba mapurakani haiba asi Rahul Gandhi gi achet pathajaba amani nahasing na malemda hiram khudimakta awonba purakpa ngamgani haiba asi Congress Party ki thajabani Chathariba India asi double engine government na chinda khakta lauba makhoina thabak oinadi tawdaba kanaba khakki yenglaga thabak tawbodagi ngasi asigi phibam asi oirakpani hanakta nit haina medical mahiroi singi competition exam asi question leakage oikiba asi naha kaya exam thaba fangkidaba asi mahiroi kaya amadi suicide tawduna laikida fawba yawkhri masi pumba double engine gi Leingak asina pugadabani India gi health minister khudakta resign tawgadabani Congress na lead tawba Bjp Leingak matamda India asi developing country ni haina khanaramba adu India asi BJP lakpadagi pungloi loire India dagi hena tekpa country ama fawbana Chokhatpa henkiba asi Bjp Leingak asi yamna ikainingai ni NEET exam thaba fangkidabadagi laikidaba mahairoi singi mama mapa oina sing macha sing laikidabagi maichak khanguna leiriba asi BJP government na no mafauba pendaba wafam ama phongdokiba leite BJP government asi miyamgi kholaw ningthina tade hainasu maral sirakhi Narendra Modi na 2014 dagi Prime Minister boy ka pairak pa sa masi 2026 yaw re sahi try control mo chanjale na sa sok sa ko lambi sida Narendra Modi na Manmohan Singh na walaw ba sahi aman gi walaw ba thamuk to Narendra Modi sahi try ko phukat tung masi ni India se education health amasung ate dei mamui ba indexing the under development ki hai le sabkhat tab le ba hai le Sen di pibam ka sa India dagi am andana le hoba akoi thangna ba Leibak sin India dagi am sothama yam sakhat ba phoi na sakhat ba ne na haiba adum ba Leibak maming di pan nu ngai ke ko aduna dum Leibak sin duna sidi India dagi he na sakhat ba ana koi gi India gi share gi menu ka se am satina so obna mase Narendra Modi na atong kang na thabak tong ba Prithibi jaga ko jat tatpa pai jat ni bisi mission kai ko khang da yenjin bam thok jaga di yenjin da alu mai roi sing na masa se saina cha na suicide la ba se asam thana si jara ba se bharat ki Leingak na ai mai chuppa tum tana lai pa jaga mai roi sing